ꯄꯥꯎꯆꯦꯗ ꯌꯨꯝꯐꯝ ꯑꯣꯏꯕ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯈꯔ ꯑꯞꯗꯦꯠ ꯇꯧꯖꯔꯤ ꯆꯥꯅ ꯊꯛꯅꯕ ꯊꯤꯟꯗꯣꯛ ꯊꯤꯟꯖꯤꯟ ꯇꯧꯕ ꯔꯣꯕꯣꯠ ꯃꯅꯤꯄꯨꯔꯗꯁꯨ ꯔꯨꯄꯥꯅ ꯁꯥꯔꯦ ꯃꯤꯌꯥꯝꯅꯕꯨ ꯄꯥꯝꯂꯕꯗꯤ ꯑꯣꯇꯣꯃꯦꯇꯤꯛ ꯑꯣꯏꯅ ꯂꯦꯡꯊꯣꯛ ꯂꯦꯡꯁꯤꯟ ꯌꯥꯍꯟꯒꯅꯤ ꯂꯩꯁꯥꯡꯊꯦꯝ ꯔꯨꯄꯥ ꯃꯤꯑꯣꯏꯕꯒꯤ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯆꯥꯅ ꯊꯛꯅꯕ ꯄꯣꯠꯂꯝꯁꯤꯡ ꯄꯣꯠꯆꯩꯁꯤꯡ ꯄꯨꯊꯣꯛ ꯄꯨꯁꯤꯟ ꯇꯧꯕꯗ ꯁꯤꯖꯤꯟꯅꯕ ꯌꯥꯔꯕ ꯔꯣꯕꯣꯠ ꯀꯪꯂꯩꯉꯥꯟꯕꯤ ꯃꯅꯤꯄꯨꯔꯗꯁꯨ ꯂꯩꯁꯥꯡꯊꯦꯝ ꯔꯨꯄꯥꯅ ꯁꯥꯗꯨꯅ ꯄꯨꯊꯣꯛꯈ꯭ꯔꯦ ꯃꯍꯥꯛꯅ ꯄꯨꯊꯣꯛꯂꯤꯕ ꯔꯣꯕꯣꯠ ꯑꯁꯤ ꯃꯤꯌꯥꯝꯅꯕꯨ ꯄꯥꯝꯂꯕꯗꯤ ꯑꯣꯇꯣꯃꯦꯇꯤꯛ ꯑꯣꯏꯅ ꯂꯦꯡꯊꯣꯛ ꯂꯦꯡꯁꯤꯟ ꯌꯥꯕ ꯃꯑꯣꯡꯗ ꯁꯦꯝꯅꯕꯁꯨ ꯊꯧꯔꯥꯡ ꯇꯧꯔꯒ ꯂꯩꯔꯤ ꯍꯥꯏꯅ ꯔꯨꯄꯥꯅ ꯐꯣꯡꯗꯣꯔꯛꯂꯤ ꯃꯅꯤꯄꯨꯔꯗ ꯅꯍꯥ ꯀꯌꯥ ꯑꯃꯅ ꯊꯋꯥꯏ ꯌꯥꯎꯅ ꯔꯣꯕꯣꯠ ꯃꯈꯜ ꯀꯌꯥ ꯁꯥꯕꯒꯤ ꯊꯕꯛ ꯆꯠꯊꯅꯔꯛꯂꯤ ꯍꯧꯈꯤꯕ ꯆꯍꯤ ꯈꯔ ꯑꯁꯤꯗ ꯆꯍꯤ ꯅꯧꯔꯤꯕ ꯃꯍꯩ ꯇꯝꯕ ꯂꯣꯏꯗ꯭ꯔꯤꯕ ꯀꯌా ꯑꯃꯅ ꯈꯨꯠ ꯁꯥ ꯍꯩꯕꯒꯤ ꯄꯣꯠꯊꯣꯛꯁꯤꯡ ꯂꯦꯞꯇꯅ ꯄꯨꯊꯣꯔꯛꯄ ꯑꯁꯤꯒꯤ ꯃꯅꯨꯡ ꯆꯟꯅ ꯍꯧꯖꯤꯛ ꯃꯟꯇ꯭ꯔꯤ ꯄꯨꯈ꯭ꯔꯤꯒꯤ ꯁꯦꯟꯇ꯭ꯔꯦꯜ ꯑꯦꯀꯥꯗꯃꯤꯗ ꯀ꯭ꯂꯥꯁ 12 ꯈꯛꯇꯃꯛ ꯇꯝꯂꯤꯕ ꯂꯩꯁꯥꯡꯊꯦꯝ ꯔꯨꯄꯥꯅ ꯃꯤꯑꯣꯏꯕꯒꯤ ꯃꯍꯨꯠ ꯁꯤꯜꯂꯒ ꯆꯥꯅ ꯊꯛꯅꯕ ꯄꯣꯠꯂꯝꯁꯤꯡ ꯄꯣꯠꯆꯩꯁꯤꯡ ꯄꯨꯊꯣꯛ ꯄꯨꯁꯤꯟ ꯇꯧꯕ ꯉꯝꯕ ꯔꯣꯕꯣꯠ ꯆꯍꯤ ꯑꯁꯤꯒꯤ ꯃꯦ ꯊꯥꯗ ꯁꯥꯕ ꯂꯣꯏꯁꯤꯟꯗꯨꯅ ꯃꯤꯌꯥꯝꯗ ꯔꯣꯕꯣꯠ ꯑꯁꯤꯅ ꯇꯧꯕ ꯉꯝꯕꯁꯤꯡ ꯎꯠꯈ꯭ꯔꯦ ꯔꯣꯕꯣꯠ ꯑꯁꯤ C++ ꯄ꯭ꯔꯣꯒ꯭ꯔꯥꯃꯤꯡ ꯁꯤꯖꯤꯟꯅꯗꯨꯅ ꯆꯂꯥꯏꯕꯅꯤ ꯍꯧꯖꯤꯛꯃꯛꯀꯤ ꯑꯣꯏꯅ ꯔꯣꯕꯣꯠ ꯑꯁꯤ ꯂꯦꯡꯊꯣꯛ ꯂꯦꯡꯁꯤꯟ ꯑꯃꯗꯤ ꯀꯃꯥꯟ ꯄꯤꯕꯒꯤ ꯊꯕꯛ ꯑꯁꯤ ꯇ꯭ꯔꯥꯟꯁꯃꯤꯇꯔ ꯁꯤꯖꯤꯟꯅꯗꯨꯅ ꯔꯤꯁꯤꯚꯔ ꯑꯃꯒ ꯁꯝꯅꯍꯜꯂꯒ ꯔꯤꯃꯣꯠ ꯀꯟꯇ꯭ꯔꯣꯜ ꯑꯣꯏꯅ ꯂꯦꯡꯍꯜꯂꯤ ꯀꯥꯡꯈꯣꯡ ꯑꯅꯤ ꯄꯥꯟꯗꯨꯅ ꯔꯣꯕꯣꯠ ꯑꯁꯤ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯌꯥꯍꯜꯂꯤ ꯔꯣꯕꯣꯠ ꯀꯪꯂꯩꯉꯥꯟꯕꯤ ꯑꯁꯤ ꯃꯄꯨꯡ ꯐꯥꯅ ꯃꯊꯧ ꯇꯧꯍꯟꯅꯕ ꯍꯣꯠꯅꯕꯗ ꯑꯗꯨꯏꯅꯣ ꯕꯣꯔꯗ ꯋꯥ ꯉꯥꯡꯅꯕ ꯃꯥꯏꯀ꯭ꯔꯣꯐꯣꯟ ꯁ꯭ꯄꯤꯀꯔ ꯕ꯭ꯂꯨꯇꯨꯠ ꯃꯣꯗ꯭ꯌꯨꯜ ꯚꯣꯏꯁ ꯀꯟꯇ꯭ꯔꯣꯂꯔ ꯍ꯭ꯌꯨꯃꯦꯟ ꯗꯤꯇꯦꯛꯁꯟ ꯁꯦꯟꯁꯔ ꯍꯥꯞꯂꯤ ꯂꯣꯏꯅꯅ ꯔꯣꯕꯣꯠ ꯑꯁꯤꯒꯤ ꯃꯄꯨꯡ ꯑꯣꯏꯕ ꯁꯔꯨꯛ ꯑꯁꯤ ꯌꯣꯠ ꯄ꯭ꯂꯥꯁꯇꯤꯛꯅ ꯑꯣꯏꯍꯟꯅꯕꯒ ꯂꯣꯏꯅꯅ ꯗꯤꯁꯄ꯭ꯂꯦ ꯑꯃꯁꯨ ꯍꯥꯞꯂꯤ ꯔꯣꯕꯣꯠ ꯑꯁꯤꯕꯨ ꯆꯂꯥꯏꯅꯕꯒꯤꯗꯃꯛ ꯆꯥꯔꯖ ꯇꯧꯕ ꯌꯥꯕ 13 ꯚꯣꯜꯠꯀꯤ ꯕꯦꯇꯔꯤ ꯑꯃ ꯁꯤꯖꯤꯟꯅꯩ ꯕꯦꯇꯔꯤ ꯑꯁꯤ ꯃꯄꯨꯡ ꯐꯥꯅ ꯆꯥꯔꯖ ꯇꯧꯈ꯭ꯔꯕ ꯃꯇꯨꯡ ꯄꯨꯡ 2 ꯔꯣꯝꯗꯤ ꯂꯦꯞꯇꯅ ꯃꯊꯧ ꯇꯧꯕ ꯉꯝꯍꯜꯂꯤ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯄꯣꯠꯆꯩ ꯍꯥꯞꯇꯣꯛ ꯍꯥꯞꯆꯤꯟ ꯇꯧꯅꯕ ꯇ꯭ꯔꯦ 2 ꯑꯃꯁꯨ ꯍꯥꯞꯂꯤ ꯔꯣꯕꯣꯠ ꯑꯁꯤꯗ ꯄ꯭ꯔꯣꯒ꯭ꯔꯥꯃꯤꯡ ꯁꯤꯖꯤꯟꯅꯗꯨꯅ ꯃꯅꯤꯄꯨꯔꯒꯤ ꯂꯣꯜ ꯈꯔ ꯉꯥꯡꯕ ꯉꯝꯂꯤ ꯃꯅꯤꯄꯨꯔꯒꯤ ꯃꯔꯝꯗ ꯍꯪꯕ ꯃꯇꯝꯗꯁꯨ ꯄ꯭ꯔꯣꯒ꯭ꯔꯥꯃꯤꯡꯗ ꯍꯥꯞꯂꯤꯕꯁꯤꯡ ꯑꯗꯨꯒꯤ ꯃꯇꯦꯡꯅ ꯈꯨꯝꯕ ꯉꯝꯃꯤ ꯏꯪꯂꯤꯁꯇ ꯋꯥꯍꯪ ꯑꯣꯏꯅ ꯍꯪꯂꯕꯁꯨ ꯃꯅꯤꯄꯨꯔꯤ ꯂꯣꯜꯗ ꯄꯥꯎꯈꯨꯝ ꯄꯤꯍꯟꯕ ꯌꯥꯔꯤ ꯔꯣꯕꯣꯠ ꯑꯁꯤ ꯁꯥꯅꯕ ꯍꯣꯠꯅꯕꯗ ꯆꯍꯤ 2 ꯔꯣꯝ ꯆꯪꯈꯤ ꯔꯣꯕꯣꯠ ꯑꯁꯤꯕꯨ ꯁꯦꯝꯒꯠ ꯁꯥꯒꯠꯂꯤꯕ ꯁꯤꯡꯖꯃꯩ ꯂꯩꯁꯥꯡꯊꯦꯝ ꯂꯩꯀꯥꯏꯗꯒꯤ ꯂꯩꯁꯥꯡꯊꯦꯝ ꯕꯁꯟꯇ ꯑꯃꯁꯨꯡ ꯔꯣꯃꯥꯒꯤ ꯃꯆꯥꯅꯨꯄꯥ ꯂꯩꯁꯥꯡꯊꯦꯝ ꯔꯨꯄꯥꯅ ꯄꯥꯎꯆꯦ ꯑꯁꯤꯗ ꯑꯈꯟꯅꯅ ꯋꯥꯔꯤ ꯁꯥꯅꯕꯗ ꯍꯥꯏ ꯔꯣꯕꯣꯠ ꯑꯁꯤ ꯃꯍꯥꯛꯅ ꯀꯣꯚꯤꯗ-19ꯒꯤ ꯃꯤꯑꯣꯏ ꯑꯃꯒ ꯃꯔꯛꯇ ꯁꯣꯛꯅ ꯁꯝꯅꯕ ꯌꯥꯗꯕꯒꯤ ꯐꯤꯚꯝ ꯑꯃ ꯂꯥꯛꯈꯤꯕ ꯃꯇꯝ ꯑꯗꯨꯗꯒꯤ ꯁꯥꯅꯤꯡꯕꯒꯤ ꯋꯥꯈꯜ ꯄꯣꯛꯂꯛꯄ ꯍꯧꯈꯤꯕꯅꯤ ꯃꯇꯝ ꯑꯗꯨꯗ ꯅꯥꯔꯕꯁꯨ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏ ꯅꯠꯇ꯭ꯔꯒ ꯍꯦꯛ ꯄꯣꯛꯂꯤꯕ ꯃꯃꯥ ꯃꯄꯥꯅ ꯐꯥꯎꯕ ꯃꯇꯦꯡ ꯄꯥꯡꯕ ꯌꯥꯈꯤꯗꯦ ꯃꯇꯥꯡ ꯑꯗꯨꯗ ꯃꯍꯥꯛꯅ ꯃꯤꯑꯣꯏꯕꯒꯤ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯄꯣꯠꯆꯩ ꯊꯤꯟꯗꯣꯛ ꯊꯤꯟꯖꯤꯟꯗꯪ ꯑꯣꯏꯔꯕꯁꯨ ꯃꯇꯦꯡ ꯈꯔ ꯄꯥꯡꯅꯕꯒꯤꯗꯃꯛ ꯈꯜꯂꯒ ꯇꯣꯉꯥꯟꯕ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯑꯃꯁꯨꯡ ꯏꯟꯇꯔꯅꯦꯠꯀꯤ ꯄ꯭ꯂꯦꯠꯐꯣꯔꯝꯁꯤꯡꯒꯤ ꯈꯨꯠꯊꯥꯡꯗ ꯔꯣꯕꯣꯠ ꯁꯥꯕ ꯍꯧꯅꯕꯒꯤꯗꯃꯛ ꯌꯦꯡꯗꯨꯅ ꯊꯤꯖꯤꯟꯕ ꯍꯧꯈꯤ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛ ꯀ꯭ꯂꯥꯁ 7 ꯇꯃꯛ ꯀꯥꯕꯗ ꯉꯥꯏꯔꯤ ꯃꯍꯥꯛꯅ ꯁꯥꯅꯤꯡꯂꯤꯕ ꯔꯣꯕꯣꯠ ꯑꯁꯤ ꯁꯦꯝꯒꯠꯄ ꯍꯧꯅꯕ ꯍꯣꯠꯅꯕꯗꯁꯨ ꯃꯅꯤꯄꯨꯔꯗ ꯆꯪꯒꯗꯕ ꯄꯣꯠꯂꯝꯁꯤꯡ ꯃꯄꯨꯡ ꯐꯥꯅ ꯐꯪꯂꯝꯈꯤꯗꯦ ꯃꯊꯧ ꯇꯥꯕ ꯄꯣꯠꯂꯝꯁꯤꯡ ꯑꯗꯨ ꯃꯄꯥꯟ ꯂꯝꯗꯒꯤ ꯆꯦꯟꯗꯕ ꯌꯥꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯇꯝ ꯈꯔ ꯊꯤꯟꯊꯈꯤ ꯑꯍꯥꯟꯕ ꯑꯣꯏꯅ ꯃꯍꯥꯛꯅ ꯀ꯭ꯂꯥꯁ 9 ꯇꯝꯂꯛꯄ ꯑꯗꯨꯋꯥꯏꯗ ꯔꯣꯕꯣꯠ ꯑꯁꯤ ꯃꯅꯤꯄꯨꯔꯗ ꯐꯪꯕ ꯈꯔꯅ ꯁꯥꯕ ꯍꯧꯈꯤ ꯑꯍꯥꯟꯕꯒꯤ ꯑꯣꯏꯅ ꯁꯦꯝꯒꯠꯄ ꯍꯧꯕ ꯑꯗꯨꯗ ꯊꯔꯃꯣꯀꯣꯜꯒꯨꯝꯕ ꯄꯣꯠꯂꯝꯁꯤꯡ ꯁꯤꯖꯤꯟꯅꯔꯒ ꯁꯦꯝꯂꯛꯈꯤꯕꯅꯤ ꯑꯗꯨꯕꯨ ꯇꯞꯅ ꯃꯍꯥꯛꯅ ꯃꯊꯧ ꯇꯥꯔꯤꯕ ꯄꯣꯠꯂꯝꯁꯤꯡ ꯑꯁꯤ ꯃꯄꯥꯟꯗꯒꯤ ꯆꯦꯜꯂꯕ ꯃꯇꯨꯡ ꯍꯧꯖꯤꯛꯀꯤ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯁꯤ ꯂꯥꯛꯅꯕꯒꯤꯗꯃꯛ ꯁꯦꯝꯒꯠꯂꯛꯈꯤ ꯔꯣꯕꯣꯠ ꯑꯁꯤ ꯃꯄꯨꯡ ꯐꯥꯅ ꯁꯥꯕ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯕꯗ ꯆꯍꯤ 3 ꯔꯣꯝ ꯆꯪꯈꯤ ꯔꯣꯕꯣꯠ ꯑꯁꯤꯗ ꯂꯦꯡꯊꯣꯛ ꯂꯦꯡꯁꯤꯟ ꯌꯥꯍꯟꯅꯕꯒꯤꯗꯃꯛ ꯀꯥꯡꯈꯣꯡ ꯑꯣꯏꯅ ꯄꯥꯜꯂꯒ ꯆꯦꯜꯍꯜꯂꯤꯕ ꯑꯁꯤ ꯑꯃꯟꯕ ꯄ꯭ꯂꯥꯁꯇꯤꯛꯀꯤ ꯁꯥꯟꯅꯅꯕ ꯕꯥꯏꯛꯇꯒꯤ ꯄꯣꯠꯂꯝꯁꯤꯡ ꯂꯧꯊꯣꯛꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯑꯇꯣꯞꯄ ꯄꯣꯠꯂꯝꯁꯤꯡ ꯑꯃꯨꯛ ꯍꯥꯞꯆꯤꯟꯗꯨꯅ ꯂꯦꯡꯊꯣꯛ ꯂꯦꯡꯁꯤꯟ ꯌꯥꯍꯟꯅꯕ ꯃꯑꯣꯡꯗ ꯁꯦꯝꯒꯠꯄꯅꯤ ꯔꯣꯕꯣꯠ ꯀꯪꯂꯩꯉꯥꯟꯕꯤ ꯑꯁꯤ ꯂꯩꯅꯤꯡꯕ ꯃꯥꯏꯀꯩꯗ ꯃꯃꯥꯏ ꯂꯩꯗꯨꯅ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕ ꯌꯥꯏ ꯃꯁꯤꯗ ꯍꯥꯞꯂꯤꯕ ꯄꯣꯠꯆꯩ ꯄꯨꯊꯣꯛ ꯄꯨꯁꯤꯟ ꯇꯧꯅꯕ ꯇ꯭ꯔꯦ 2 ꯑꯁꯤꯁꯨ ꯂꯧꯊꯣꯛ ꯂꯧꯁꯤꯟ ꯌꯥꯍꯜꯂꯤ ꯀꯔꯤꯒꯨꯝꯕ ꯃꯤꯌꯥꯝꯅ ꯃꯍꯥꯛꯀꯤ ꯔꯣꯕꯣꯠ ꯑꯁꯤꯕꯨ ꯆꯥꯅ ꯊꯛꯅꯕ ꯌꯣꯟꯕ ꯃꯐꯝꯁꯤꯡꯗ ꯁꯤꯖꯤꯟꯅꯅꯤꯡꯕꯒꯤ ꯑꯄꯥꯝꯕ ꯂꯩꯔꯕꯗꯤ ꯔꯤꯃꯣꯠ ꯀꯟꯇ꯭ꯔꯣꯜ ꯑꯣꯏꯅ ꯍꯧꯖꯤꯛ ꯂꯦꯡꯊꯣꯛ ꯂꯦꯡꯁꯤꯟ ꯇꯧꯍꯜꯂꯤꯕꯁꯤ ꯃꯄꯨꯡ ꯐꯥꯅ ꯑꯣꯇꯣꯃꯦꯇꯤꯛ ꯑꯣꯏꯅ ꯁꯤꯖꯤꯟꯅꯕ ꯌꯥꯕ ꯃꯑꯣꯡꯗ ꯄꯨꯊꯣꯛꯅꯕ ꯁꯦꯝ ꯁꯥꯗꯨꯅ ꯂꯩ ꯀꯔꯤꯒꯨꯝꯕ ꯆꯥꯅ ꯊꯛꯅꯕ ꯃꯐꯝꯁꯤꯡꯗ ꯁꯤꯖꯤꯟꯅꯒꯦ ꯍꯥꯏꯔꯕꯗꯤ ꯊꯝꯒꯗꯧꯔꯤꯕ ꯃꯐꯝꯗꯨꯒꯤ ꯄꯥꯛ ꯆꯥꯎꯕꯅꯆꯤꯡꯕꯁꯤꯡ ꯍꯣꯠꯇꯣꯛꯇꯨꯅ ꯃꯊꯧ ꯇꯧꯕ ꯌꯥꯍꯟꯅꯕ ꯃꯑꯣꯡꯗ ꯁꯦꯝꯒꯠꯀꯗꯧꯔꯤꯕꯅꯤ ꯔꯣꯕꯣꯠ ꯑꯁꯤꯅ ꯍꯧꯖꯤꯛ ꯈꯪꯂꯤꯕ ꯑꯃꯁꯨꯡ ꯉꯥꯡꯕ ꯉꯝꯂꯤꯕ ꯋꯥꯍꯩꯁꯤꯡ ꯑꯁꯤꯗꯒꯤ ꯍꯦꯟꯅ ꯉꯥꯡꯕ ꯉꯝꯍꯟꯅꯕꯁꯨ ꯍꯣꯠꯅꯔꯤ ꯔꯣꯕꯣꯠ ꯑꯁꯤꯅ ꯑꯞꯒ꯭ꯔꯦꯗ ꯇꯧꯔꯛꯄ ꯃꯇꯝꯗꯗꯤ ꯃꯅꯤꯄꯨꯔꯒꯤ ꯂꯣꯜꯁꯨ ꯍꯦꯟꯅ ꯉꯥꯡꯕ ꯉꯝꯍꯟꯅꯕ ꯍꯣꯠꯅꯔꯤ ꯔꯣꯕꯣꯠ ꯑꯁꯤ
Kangleipak imagi maming loduna hena matik mangal leiba ngamnabagidamak kanglei nganbi haina maming thonkibani hauzik leiriba robot kanglei nganbigi phibam asi ohelaknaba honabada chawrangna lupa lising nimfu manga rom changkhre robot sabada changliba polamsing asi manipurda ningthina phangdaba asinasu matam hena changhannabagi machak amadi oiri hariba mathau taba polamsing asi lamdamsigi kaitheldasu akaknaba mafam kharada oirabasu khaidoktuna leiba phangnanaba honahaningi mahangna robot asi sanaba honabada matamda tongan platform singi khuthangda yengba paba khak natana kanaguma miyoi amadagi hakthengnana mateng laukhibadi leite mahaki punsida makhatana robot sabagi lam asida hena tamthaningbagi apamasu lei haiki manipurda thokliba irang kaya asigi marakta khutsa haiba naha kayana miyamda anoba inot piba oina puning huningai oiraba polam singsu puthoknarakli lamdam sida matik chaba mongda robot na singba polam sing chabagi tampham leiba natri karigumba makhata na lam asida tamthage natraga khangnaba honage hairabadi atopa lam singda chatpagi mathok taribani mamangaida manadaba mongda manipurda su mahai tamliba naha kaya amana robot chabagi lam asida thawai yauna changsin narakpagi mami tarakli pausi asina su hokiba chahi khara asida manipurda thokliba robot drone electric vehicle na chingba puthokliba naha kayagi maramda pau oina phongkrabani maram aduna mari leinaba singi maikeidagi thawai yauna hona jhaningbagi naha kaya asina sel oina natrabusu makhatana mahai tambagi lamda oirabasu sinbinaba hona bipam thoi lamdam sigi chahi yamna nauriba angang amanasu puning huningai oiraba robot ama sakibagi pau tanarakpadagi India gi maming leiraba Mahindra company na makhataba mahi masin tamnabagi damak kawrakiba laikhrabani makatarakpa atopa pauda drug chaba Yonba Sougatpa sing changjarakadabani All Manipur Muslim Development Committee AMMDC gi anti drug cell gi thomi singna kumja lesingani tara nipal dagi changsilakpa khongjang gi charuk ama oina lilong haurokki mafam kharada drug chaba Yonba khara leire haibadagi changsilubada khut tharakiba miyoi ahum pung nipal gi manungda makoina tawkiba maral adugi matung ina committee asida changjarakadibani hairi AMMDC headquarter gi president Susam Sahid Ahmad na thadorokpa chirol amana hai lilong haurok ki mafam kharada drug chaba Yonba miyoi leire haiba pau phangbadagi mafam aduda changsiluba matamda hana khut semlaga leiramba miyoi sing aduna mi siba yaba khutsu kulai paiduna committee gi executive member lilong haurei hangam thabidagi Neke Ali Sahi Kunipal Apokpa Laikhidraba Ajit Khanda Khut Tharakibani Khut Tharakiba miyoi ahum adu pung nipal gi manungda karigumba changjaraktrabadi drug chaba Yonba singba pungning thogaliba sing akan macherak pinaba khongthang laurakani madudagi thorakpa afafata punamak masa masana pujagadabani hairi chirol asina makhatana hai committee asigi ming sijinaraga miyoi kharana lilonggi mafam kharada drug chaba miyoi singdagi masada yaurakpa pochai lobagi khudam changdam su phangle athuba matamda masana khangpham thokpa adu changsalliba khongpham adu handokadabani amadi mama mapa oiba singnasu section thorang lokhatpiu lamdam sida Furup kangluk ki khenaba thamdana mayai ka bachinjak chaba Yonma singi mayokda makhal mathel gi khongjang kaya changsinduna lakli amukasu haujikchu makhatana changsing ki gani mayai ka bachinjak na lamdam asida tongan ba hiramda chaitheng piduna miyobagi punsi pikhamna ki ba kaya yaukre naha kaya amana mayai ka bachinjak ki ipakta tawduna leli AMMDC nasu lamdam asidagi mayai ka bachinjak maru phangna muthatnabagi damak drive kaya chathariba asida laikai gi club Mahila gi halaman singna mating pangbiu haina su makatana phongdokli makatarakpa pauda Assam Rifles na sinduna mafam kayada ningol chakobugi thorom pangtokre Imphal West Thobal amasung Kakching district ki tongan mafam singda Assam Rifles na sinduna lamdam asigi yamna singthaningai oiraba imung manung amasung phurup singi marakda nungsi chanabagi mari hena chetchin hannabagi ningol chakobugi kumai haraute yamna pangtokre IGAR South headquarter na thadorok pachirol amana hai ise ichal singi kumai haina su khangnariba hiyangai gi nini panba numita pangtokpa thorom asi mapung oina amaga harau tayamna khudol pot pinaba amasung chamin thakminabagina oiri Kakching district ki manung chanba Langmaidong village da leiba relief camp ta mahairoi amasung camp aduda leiba miyoi singna saruk yaduna ningol chakobugi thorom pangthoki amasung Kakching gi mahairoi singna cultural amasung traditional oiba jagoi isai amadi music na singbagi performance piki Assam Rifles ki miyoi singna su Langmaidong relief camp da leiba internally displaced person sing
ga wari watai sanaki nupi amasung angang singda chana thaknaba polam singchu yenthoki hairi local club amadi relief camp authority ga khusumna duna chathakiba thorom aduda manipur gi inak khullaba culture heritage kaya khanghanaba ga loinana Assam Rifles na lamdam asida leminariba phurup kanglup singi marakta amato oiba amasung thajanabagi wakhalon sagatnaba honariba sing adu phongdokladuna haiki lamaidongda pangthokpa thoromda mioi chamaga marpu rom aduga kaksingda pangthokpa Romdana Mahiroi Samga Kuntra Romna Saruk Yaki Chandra Khong amasung Singjamaida Leiba Assam Rifles location dasu Ningol Chako bagi Thorom Sing Pangthoknaki Thoromdu da mioi chama hena Saruk Yaki baga loinana Khudol pot pinaki amasung Natki oiba chanabiga loinana Harau tayambasu phongdoknaki hairi Makha tarakpa pawda PWG gi Kadar manga police na Phare Thawal district ki manung channa leiba charangpat mayai lekaida ngarang KCP PWG ki Kadar manga police na phaba ngamkre phagalaba makhoi manga adudi thokchom Bikram chahi 18 Chinnam Bijen chahi 38 Thangjam Deepak chahi 13 Lama Mayum Naubi chahi 13 amasung Huining Chungbam Ton chahi 12 ni makhoidagi hand grenade ama KCP PWG ga mari lainaba demand letter ani mobile handset manga sim card tarahumdoi amasung 4-wheeler gari ama fangle hairi makhoi manga miyamdagi namhaduna sel khongwatpada chenaba singni hairi amaromda Manipur police na ngasi Bishnupur district ki Kumbi area dagi Pripak Pro gi Kadar ama phagat pangamkhre pharabami adugi maming nongmaithem gunamani Elias Alu chahi 19 kawi mahak namduna sel khaibagi tabakta chenaba miyoini mangondagi hand grenade ama 2-wheeler gari amasung mobile handset ama phangi hairi